Manipur thokliba irang asida Village Volunteer Force VVF Manipur na Senkhai Thumkhai Toukhiba Nattraga lannai case amaga mari leinana shel Tannaba Hotnakhiba Leite haina VVF Manipur gi wangangloi Yumnam Jiban na phongdorakli Kantipur leiba Village Volunteer Force VVF Manipur gi headquarter da pangthokpa paugi mifam amada wafam asi phongdokladuna mahakna makha tana hai kanagumbana VVF gi ming sizinaduna Senkhai Thumkhai tawramba thengnarabadi miyamna manang nakpa police station da pau pibiduna logi matungina chairak phanghanaba honabada mateng pangbiyu VVF Manipur ase Manipur gi apunba saktam ngangnaba saphonglakhibani saphonglakba matam aduda su VVF Manipur gi Chief of Army Nattraga Commander in Chief haiba pham thamkhiba leite masigi mathakta school college amadi office singda Senkhai Thumkhai toba mi pharaga phuchaiduna shel Tannaba Hotnakhiba amata ngasi fauba leitri VVF Manipur gi ming sizinaduna tongan ba mafamda Senkhai Thumkhai tawriba amade lona yadaba kanglon kaiba thabak kaya tawriba si VVF Manipur ga hiram amatada mari leinade asigumba thabak sing chathariba myoi sing asina tunglam chatta thonglakpa afafatagi tekcha khuding ma pugadabani haina su mahagna makhatana checksin wa thamki अखोई VVF से हाई फम मैम सिगी मथक्ता अखोई एडवाइजरी अखोई ताकपी तंबीबा सोइबा यादेको लेबा मियामगिनी हाइदना लेबा अहल मैम लेग्रे अदुदा मसीदा अखोना थमजनिंगेबदी आर्मी ऑफ चीफ कमांडर इन चीफ का हाइदना VVF की मरक्ता मैम सिबु कंट्रोल तोबा लीडर नि हाइदना आर्मी ऑफ चीफ आर्मी इन चीफ एंड कमांडर इन चीफ का हाइदना लेरिबो वाफम से VVF की अखोई लेरिबो मयाम सिना पुल्लगा खनगिबो मतमना मसे लेतबो वाफमने मरम मसिना ngasiदगिदी VVF ता आर्मी इन चीफ नत्रगा कमांडर इन चीफ हाइबसे लेते मफम दुगी कमांडर ना अखोईगिदी लीडर ने मफम दुदा तौरिबो थबक थोरम खुदिमक हेडक्वार्टर गा तानरगा मफम दुगी कमांडर दा सिनबा ngakतनी हाइबो वाफम सिमा थमजरी।